Thaina mamangaida tomba kauba ningthau ama palami. Ningthausi nupibu yamna thawaidaba, nupi uba khuding hainadaba phauba, thina chai ngangba, ikaiba piba mioi amani. Maram asina ningthaungna konunggi mapal thoraklabadi leipaktugi nupisingsi kanamata mapal thoklamde. Adubu ningthaugi aphaba hairagadi mahaki nupi maharani budi nupi ni haiba khanglabasu aduki matik luna sana tawjarami. Ningthau amasung mahaki nupi maharani leisidu luhongba sahi anigi matungda nungsiraba masanupa amakhak phangjarami. Maharani du nupi poklamba taragadi masado halamgadabani. Adubu masanupa poksabaduda yamna haraungna luna tawjarami. Nongmagi numidang amada maharani gi mamangdo aduki matik nungairamde. Maramasina ningthongna konunggi mapal thoklaga sa tanba chatkadoribadu thingjarami. Adubu ningthau tomba masanupadubu seksina senaramo haiduna maharani gi wabu thawaida sa tanba chatkre. Ningthaudu sagol tongduna manai masal singa amukta sangdriba umang amada laklammi. Umangdu asum sangsilakpa matamda asum mamsilaklammi. Aduga yamnasu suklammi. Mataudu uba matamda manai singdugi baraktagi amana ningthauda hairammi. Iningthau, umangsi karigumba ama isada paujaido. Masida kuina leithabase phagadaba mande. Yumda hanaba toksi. Wadu tabada ningthaudu yamna usitana noklaga hairammi. Hai, pangdaba. Karigino nangna adok yamna kiribo. Nang ningthau aigi serak kidabra. Makhatana kanamata wangang bayaro. Apabu oiroiko aina haibatamak tawgadawani. Ningthaugi akanba wahaidu taruba matamda kiraba manaisingdo wa machet amata phauba nganglamde. Umangduda asum sangsilakpa matamda yamna sauraba masamarong yamna phanna hauba sanagi haining pambi amakhak thengnarami. Sanagi mangal aduna thaktorakpada maphamdo pungan hek ngali. Pumnamaksi urabada ningthaudo harauna hairami. Yengo inaisa kayada phajakrabano sanagi hainingse. Masibu ngasaina aikoina umangsidagi halamlabadi masigi phajaraba sibu uramgadro. Asumna hainaringai khanghaudana haining pambidugi ahoba amadagi hanubi solabi amakhak thoraklammi. Aduga ningthauda asumna hairami. Kanano nakhoibo. Nabokti aswanbinina nakhoibu mayek sengna udrene. Nupi amagi khonjal tarakpaduda ningthaudo sakpham khangan hanjilli. Aduga yamna saungna hanubiduda hairakhi. Kari, ningthau aibu sakhangdaba. Hanubi sonjunabi. Nang ningthau aisi nupi uba hainadi haibasi nang khangdabra. Hanubiduna soli sumna khumlammi. Iningthau nanai aihakti yamna soledo. Imitsu mayek sengna phajana udre. Sahak sadabasu numit masing yame. Yaragadi iningthongna nanai aigi sananaba khajiktang pibiyuba. Wafamdu tabada nupi uba yadaba ningthaudo aduki matik saurammi. Mahakna hairakhi. Iya, kayada usitkidrabano. Aibu nupi hainadi haibasi khangna ai ubada nang lotriba. Madu karigino ningthau aibu usitribara. Asumna hairaduna manai singda onsilami aduga hanubidubu phanaba yathang taurammi. Manai singaduna hanubibu minungsi poklabasu ningthaugi yathang indrabadi chairak phangani kibadagi hanubi chatpa phauba ngamdrabido makhut namana singlaga pharammi. Hanubiduna soli mali lauraklammi. Hai, thado une he noibo. Nabok aise solabani. Adumna tawganune he. Hanubidugi waraba maongdu minungsi pokpagi mahut ningthau tombadi makhwal haungna sitha noklammi. Adubu khanghaude. Hanubidu masak matau phajakrabi laisabi amakhak onthokre. Aduga ningthauda yamna saungna sap tawrammi. Hey, taw, minungsi khangdaba ningthau. Nupibu nangna hainadaba minungsi poktabanina nangi nasanupado mapunsi chupa nupi thiba khangdana punsi lomkhibo oiresanu. Ai umangsigi larimbini nangbu changingbani. Aduga sanagi hainingse masisu nafamda sinagi haina khalambani. Adubu nangna larimbi aibu usitabagi damak nahak aini toriba sapse phangbo oyo.
ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤꯗꯣ ꯁꯥꯎꯅ ꯃꯥꯡꯈꯤ ꯑꯗꯨꯒ ꯁꯅꯥꯒꯤ ꯂꯪꯅ ꯉꯥꯜꯂꯝꯕ ꯍꯩꯅꯤꯡ ꯄꯥꯝꯕꯤꯗꯨꯁꯨ ꯈꯪꯍꯧꯗꯅ ꯂꯣꯏꯅꯃꯛ ꯀꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝꯗꯨꯁꯨ ꯄꯨꯡꯃꯝ ꯍꯦꯛ ꯃꯝꯈ꯭ꯔꯦ ꯅꯤꯡꯊꯧ ꯇꯣꯝꯕ ꯇꯦꯟꯈ꯭ꯔꯕ ꯃꯇꯝꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯗ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯂꯩꯃꯥꯏꯗ ꯀꯨꯟꯊꯔꯝꯃꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯞꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯅꯥꯏꯁꯤꯡꯗꯣ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯃꯍꯥꯔꯥꯅꯤꯗ ꯇꯝꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯍꯥꯔꯥꯅꯤꯗꯣ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯀꯞꯆꯔꯝꯃꯤ ꯑꯁꯨꯝꯅ ꯆꯍꯤ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯗꯨ ꯍꯧꯖꯤꯛꯇꯤ ꯆꯍꯤ 18ꯃꯨꯛ ꯁꯨꯔꯦ ꯑꯗꯨꯕꯨ ꯆꯍꯤ ꯃꯇꯥꯡꯁꯤ ꯌꯧꯔꯕ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯠꯇ ꯐꯪꯂꯝꯗꯦ ꯅꯨꯄꯤꯁꯤꯡꯅ ꯃꯥꯕꯨ ꯍꯩꯅꯗꯕ ꯄꯥꯝꯗꯦ ꯍꯥꯏꯕ ꯉꯥꯛ ꯑꯣꯏꯔꯛꯄꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯁꯒꯣꯜ ꯇꯣꯡꯂꯒ ꯋꯥꯔꯕ ꯋꯥꯈꯜꯗꯨꯕꯨ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯑꯆꯤꯛꯄ ꯖꯒꯥ ꯑꯃꯗ ꯐꯝꯂꯒ ꯋꯥꯈꯜꯗꯨ ꯏꯪꯊꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯄꯥꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯣ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯅꯨꯄꯤꯁꯤꯡꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯊꯤꯔꯤꯕꯁꯤꯕꯣ ꯔꯥꯖꯀꯨꯃꯥꯔ ꯑꯩꯒꯤ ꯑꯋꯥꯠꯄ ꯀꯔꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯁꯛꯇ ꯆꯨꯗ ꯑꯃꯗꯤ ꯁꯕꯥꯟꯗ ꯀꯔꯤꯁꯨ ꯑꯁꯣꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯅ ꯃꯤꯕꯨꯁꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯇꯥꯂꯣꯏꯐꯪꯗ ꯂꯦꯜꯂꯨ ꯇꯝꯂꯝꯂꯕꯣꯏꯔꯦ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯃꯐꯝꯗꯨꯗ ꯁꯛꯇꯤ ꯎꯗꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ ꯄꯥꯔꯤꯗꯨ ꯌꯥꯝꯅ ꯉꯛꯅ ꯁꯣꯜꯂꯤ ꯑꯦ ꯃꯐꯝꯁꯤꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯀꯗꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜꯗꯨꯕꯨ ꯃꯐꯝ ꯀꯗꯥꯏꯋꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯄꯥꯔꯤꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯒꯤ ꯃꯃꯪꯗ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯃꯍꯥꯛꯄꯨ ꯇꯠꯇꯅ ꯋꯥꯍꯜꯂꯝꯃꯤ ꯃꯪꯂꯥꯟ ꯑꯗꯨꯗꯁꯨ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗꯨꯒꯤ ꯂꯩꯐꯝꯗꯣ ꯊꯤꯕ ꯁꯨꯛꯈꯪ ꯈꯪꯂꯝꯗꯦ ꯅꯨꯄꯤꯗꯨ ꯃꯁꯛ ꯑꯃꯨꯛꯇꯪ ꯎꯕ ꯐꯪꯂꯕꯗꯤꯀꯣ ꯍꯥꯏꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯪꯂꯥꯟꯗꯨꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯗꯤ ꯄꯥꯔꯤ ꯃꯍꯥꯛꯅ ꯃꯪꯂꯤꯕ ꯃꯪꯗꯨꯕꯨ ꯇꯝꯊꯣꯛꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯔꯥꯅꯤ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯇꯥꯏꯕꯪꯗ ꯊꯣꯛꯈꯤꯕ ꯑꯃꯁꯨꯡ ꯃꯪꯂꯥꯟꯗꯁꯨ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯖꯔꯝꯃꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯃꯍꯥꯔꯥꯅꯤ ꯂꯩꯁꯤ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛ ꯏꯆꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯈꯧꯔꯥꯡꯂꯤꯕꯅꯣ ꯅꯪꯅ ꯇꯥꯂꯣꯏꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯕꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯅꯪꯕꯨ ꯀꯔꯦꯝꯅꯔꯤꯕꯅꯤ ꯄꯥꯔꯤꯁꯨ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯪꯒꯤ ꯊꯧꯗꯣꯛꯄꯨ ꯈꯜꯂꯨꯔꯒ ꯀꯔꯤ ꯀꯥꯟꯅꯅꯤ ꯈꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯈꯣꯟꯖꯦꯜꯗꯨꯒꯤ ꯋꯥꯈꯜꯗꯣ ꯀꯥꯎꯊꯣꯛꯄ ꯇꯝꯂꯝꯃꯤ ꯅꯣꯡꯃꯒꯤ ꯃꯪꯂꯥꯟ ꯑꯃꯗ ꯑꯁꯨꯝꯅ ꯊꯣꯛꯂꯝꯃꯤ ꯄꯥꯔꯤ ꯀꯞꯂꯤꯕꯤ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯎꯃꯪꯒꯤ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃꯈꯛ ꯃꯃꯥꯏ ꯎꯞꯁꯤꯜꯂꯒ ꯀꯞꯂꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯄꯥꯔꯤꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯅꯪꯕꯨ ꯀꯅꯥꯅꯣ ꯎꯃꯪꯁꯤꯗ ꯅꯊꯟꯇ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ ꯑꯗꯨꯒ ꯅꯪꯅ ꯀꯞꯂꯤꯕꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯇꯝꯃꯨ ꯑꯩ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯣꯟꯖꯦꯜꯗꯨ ꯍꯦꯛ ꯇꯥꯕꯗ ꯀꯞꯂꯤꯕ ꯅꯨꯄꯤꯗꯣ ꯃꯃꯥꯏ ꯐꯠ ꯅꯣꯟꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯄꯥꯔꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ ꯃꯇꯥꯡꯁꯤꯗ ꯄꯥꯔꯤꯗꯣ ꯃꯪꯐꯥꯎꯅꯔꯛꯂꯝꯃꯤ ꯇꯨꯝꯂꯝꯕꯗꯒꯤ ꯃꯍꯥꯛ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯊꯟꯇ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯏꯁ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯗꯤ ꯃꯤ ꯄꯣꯡ ꯇꯥꯗ꯭ꯔꯕ ꯃꯐꯝꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯞꯂꯤꯕꯗꯨꯕꯨ ꯑꯗꯨꯒ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯎꯕ ꯃꯇꯝꯗ ꯍꯩꯅꯗꯕ ꯐꯥꯎꯔꯒ ꯃꯥꯅ ꯅꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯂꯤꯕ ꯀꯔꯤ ꯄꯥꯎꯈꯣꯡꯕꯨ ꯆꯠꯂꯤꯕꯅꯣ ꯅꯨꯄꯤꯗꯣ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒꯨꯝ ꯅꯤꯡꯊꯤꯖꯩ ꯃꯍꯥꯛꯀꯤ ꯉꯧꯔꯕ ꯀꯨꯆꯨ ꯐꯖꯔꯕ ꯇꯥꯔꯝꯗꯥꯏ ꯀꯣꯔꯧꯒꯤ ꯃꯆꯨꯒꯨꯝꯕꯤ ꯁꯝꯂꯥꯡ ꯅꯨꯡꯁꯤꯔꯕꯤ ꯆꯤꯡꯂꯦꯝꯕꯤ ꯁꯛꯇꯝ ꯇꯥꯏꯕꯪꯁꯤꯗ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯐꯪꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯔꯒ ꯄꯥꯔꯤꯗꯣ ꯑꯃꯨꯛ ꯃꯪꯂꯥꯟꯒꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜꯗ ꯑꯃꯨꯛꯇꯪ ꯐꯪꯂꯕꯗꯤꯀꯣ ꯍꯥꯏꯅ ꯇꯛꯁꯤ ꯁꯣꯜꯂꯝꯃꯤ ꯁꯣꯝꯗꯅ ꯃꯍꯥꯔꯥꯅꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧꯗꯨ ꯐꯝꯗꯨꯅ ꯋꯥ ꯇꯥꯅꯔꯝꯃꯤ ꯅꯤꯡꯊꯧ ꯇꯣꯝꯕ ꯊꯋꯥꯏ ꯋꯥꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯐꯠꯂꯨꯗꯕꯅ ꯉꯁꯤꯗꯤ ꯏꯆꯥꯁꯦ ꯅꯨꯄꯤ ꯊꯤꯕ ꯐꯪꯗ ꯂꯦꯟꯕ ꯇꯥꯔꯕ꯭ꯔꯥ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤ ꯂꯩꯁꯤ ꯈꯨꯝꯂꯛꯂꯝꯃꯤ ꯑꯩꯅꯗꯤ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯍꯥꯏꯖꯈꯤꯕꯅꯤ
ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯋꯥꯕꯨ ꯊꯧꯑꯣꯏꯗꯕꯅ ꯉꯁꯤꯗꯤ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯊꯣꯛꯂꯔꯦꯗꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯅꯥꯏ ꯑꯃꯈꯛ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯈꯣꯟ ꯋꯥꯡꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯃꯄꯥꯜꯗ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯑꯃꯥꯏꯕ ꯑꯃꯈꯛ ꯂꯥꯛꯍꯧꯔꯤꯌꯦ, ꯃꯍꯥꯔꯥꯅꯤꯕꯨ ꯎꯅꯖꯒꯦ ꯍꯥꯏꯍꯧꯋꯤ꯫ ꯅꯤꯡꯊꯧꯅ ꯌꯥꯕꯗꯒꯤ ꯑꯃꯥꯏꯕꯗꯨꯁꯨ ꯆꯪꯍꯜꯂꯛꯂꯝꯃꯤ꯫ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ, ꯃꯥꯏꯕꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯀꯤꯕꯒꯤ ꯁꯛꯇꯝꯅꯤ꯫ ꯐꯤꯖꯣꯜ ꯑꯃꯨꯕ ꯉꯥꯛꯇ ꯁꯦꯠꯂꯤ, ꯃꯁꯝ ꯃꯅꯥ ꯃꯀꯣꯏ ꯁꯥꯡꯉꯤ, ꯃꯌꯥꯡꯁꯨ ꯀꯪꯇ꯭ꯔꯤꯛ ꯀꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯗꯨꯒꯤ ꯁꯥꯞꯇꯨꯕꯨ ꯀꯣꯛꯂꯕꯗꯤ ꯈꯟꯗꯨꯅ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤꯅ ꯍꯪꯂꯝꯃꯤ, ꯏꯄꯥꯒꯨꯝꯂꯕ, ꯃꯍꯥꯔꯥꯅꯤ ꯑꯩꯍꯥꯛꯄꯨ ꯎꯅꯒꯦ ꯇꯥꯛꯄꯤꯕꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯑꯃꯥꯏꯕꯗꯨꯅ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯍꯥꯔꯥꯅꯤꯗꯨꯕꯨ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤ ꯀꯔꯤꯅꯣ ꯃꯆꯤꯟꯗ ꯁꯣꯜꯂꯒ ꯃꯥꯒꯤ ꯉꯛꯇ ꯌꯥꯜꯂꯤꯕ ꯈꯥꯎꯗꯨꯗꯒꯤ ꯁꯅꯥ ꯃꯆꯨꯒꯤ ꯑꯣꯏꯕ ꯍꯩꯅꯤꯡ ꯑꯃꯈꯛ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯌꯦꯡꯉꯨ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯍꯣꯔꯦꯟ ꯅꯪꯅ ꯇꯨꯝꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯍꯩꯅꯤꯡꯁꯦ ꯃꯁꯤ ꯄꯥꯏꯔꯒ ꯅꯆꯥꯅꯨꯄꯥꯒꯤ ꯁꯥꯞ ꯀꯣꯛꯅꯅꯕ ꯂꯝꯕꯤ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯁꯣꯟꯖꯧ꯫ ꯑꯗꯨꯒ ꯅꯀꯣꯛꯇ 3ꯂꯛ ꯅꯥꯟꯊꯔꯒ ꯍꯩꯅꯤꯡꯗꯣ ꯅꯪꯒꯤ ꯃꯣꯟ ꯃꯈꯥꯗ ꯊꯝꯃꯨ꯫ ꯅꯪꯒꯤ ꯅꯃꯪꯗ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯈꯛ ꯂꯥꯛꯀꯅꯤ, ꯑꯗꯨꯒ ꯅꯆꯥꯕꯨ ꯁꯥꯞꯇꯒꯤ ꯀꯣꯛꯄꯤꯅꯕ ꯋꯥꯗꯣ ꯇꯥꯛꯂꯝꯒꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯃꯥꯏꯕꯗꯨꯒꯤ ꯃꯈꯣꯡ ꯁꯣꯛꯂꯒ ꯀꯞꯆꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯄꯥꯒꯨꯝꯂꯕ, ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯅꯍꯥꯛꯅ ꯎꯗꯨꯅ ꯂꯥꯛꯄꯤꯔꯤꯕꯅꯣ? ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯗꯨ ꯃꯃꯣꯟ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯑꯩꯁꯦ ꯑꯋꯥꯕꯒꯤ ꯂꯥꯏꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯅꯈꯣꯏꯕꯨ ꯀꯟꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯑꯃꯥꯏꯕ ꯅꯨꯄꯥꯗꯨ ꯂꯥꯏ ꯑꯃꯈꯛ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯔꯝꯂꯒ ꯑꯗꯨꯃꯛ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯏꯗꯨꯕꯨ ꯊꯥꯒꯠꯆꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯕꯗ ꯑꯋꯥꯕꯒꯤ ꯂꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯤꯡꯗꯣ ꯃꯃꯣꯟ ꯅꯣꯛꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤ꯫ ꯑꯍꯤꯡꯗꯨꯒꯤ ꯃꯪꯂꯥꯟꯗꯨꯗ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯇꯥꯎꯍꯦ ꯃꯍꯥꯔꯥꯅꯤ, ꯅꯈꯣꯏꯒꯤ ꯂꯝꯁꯤꯒ ꯊꯪꯅꯕ ꯃꯤꯅ ꯆꯪꯕꯗ ꯀꯤꯅꯔꯕ ꯎꯃꯪ ꯑꯃꯈꯛ ꯂꯩꯕꯅꯤ꯫ ꯎꯃꯪꯗꯨꯒꯤ ꯍꯦꯛ ꯃꯌꯥꯏꯗ ꯁꯅꯥꯒꯤ ꯍꯩꯅꯤꯡꯅ ꯂꯪꯅ ꯍꯧꯕ ꯄꯥꯝꯕꯤ ꯑꯃꯈꯛ ꯂꯩꯕꯅꯤ꯫ ꯍꯩꯅꯤꯡ ꯄꯥꯝꯕꯤꯗꯨꯗꯒꯤ ꯑꯁꯣꯟꯕꯤ ꯍꯅꯨꯕꯤ ꯑꯃꯈꯛ ꯊꯣꯔꯛꯀꯅꯤ꯫ ꯃꯍꯥꯛꯅ ꯆꯥꯡꯌꯦꯡꯂꯛꯀꯅꯤ꯫ ꯃꯗꯨꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯍꯅꯨꯕꯤꯗꯨꯅ ꯁꯅꯥꯒꯤ ꯍꯩꯅꯤꯡ ꯑꯃꯈꯛ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ꯫ ꯍꯩꯅꯤꯡꯗꯣ ꯆꯦꯛꯁꯤꯟꯅ ꯐꯤ ꯑꯃꯗ ꯌꯣꯝꯃꯨ, ꯑꯗꯨꯒ ꯎꯃꯪꯗꯨꯒꯤ ꯑꯔꯣꯏꯕ ꯖꯒꯥꯗ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ, ꯍꯤꯡꯁꯥꯕꯤ, ꯐꯠꯇꯕꯤ ꯍꯅꯨꯕꯤ ꯑꯃꯁꯨ ꯂꯩꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯒꯗꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯆꯤꯡꯂꯥꯏ ꯑꯆꯧꯕ ꯑꯃꯈꯛ ꯊꯦꯡꯅꯒꯅꯤ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯆꯥꯒꯦ ꯇꯧꯔꯛꯀꯅꯤ꯫ ꯃꯇꯝꯗꯨꯗ ꯁꯅꯥꯒꯤ ꯍꯩꯅꯤꯡꯗꯣ ꯎꯠꯀꯗꯕꯅꯤ꯫ ꯍꯩꯅꯤꯡꯗꯨꯒꯤ ꯃꯉꯥꯜꯅ ꯊꯛꯇꯣꯔꯛꯄꯗ ꯆꯤꯡꯂꯥꯏꯗꯣ ꯃꯃꯤꯠ ꯇꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯩꯅꯤꯡꯗꯣ ꯀꯠꯆꯧ꯫ ꯍꯩꯅꯤꯡꯗꯨꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯤꯇ꯭ꯔꯪ ꯍꯩꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯅꯨꯄꯤ, ꯎꯁꯤ ꯅꯨꯄꯤ ꯑꯃꯈꯛ ꯅꯪꯉꯣꯟꯗ ꯈꯨꯗꯣꯜꯄꯣꯠ ꯑꯣꯏꯅ ꯁꯤꯟꯅꯔꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯎꯁꯤ ꯅꯨꯄꯤꯗꯣ ꯆꯦꯛꯁꯤꯟꯅ ꯅꯨꯡꯁꯥ ꯃꯉꯥꯜ ꯌꯩꯍꯟꯗ ꯀꯣꯅꯨꯡ ꯇꯥꯅ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯒ ꯆꯥꯎꯅ ꯂꯨꯍꯣꯡꯉꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯪꯗ ꯎꯈꯤꯕ ꯄꯨꯝꯅꯃꯛ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ꯫ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯐꯪꯂꯣꯏꯗꯕꯒꯤ ꯁꯔꯨꯛ ꯎꯁꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯄꯗ ꯌꯥꯍꯜꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯂꯩꯕꯥꯛꯇꯨꯒꯤ ꯃꯤꯌꯥꯝꯗ ꯀꯥꯏꯅꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯎꯃꯪꯗꯨ ꯇꯥꯅ ꯁꯒꯣꯜ ꯇꯣꯡꯂꯒ ꯂꯥꯛꯂꯝꯃꯤ꯫ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯄꯥꯔꯤ ꯎꯃꯪ ꯌꯧꯔꯦ꯫ ꯊꯤꯟꯊꯕ ꯇꯧꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯎꯔꯦ꯫ ꯁꯅꯥꯒꯤ ꯍꯩꯅꯤꯡ ꯄꯥꯝꯕꯤꯗꯣ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯄꯥꯔꯤ ꯌꯥꯝꯅ ꯉꯛꯅ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥ ꯎꯝꯁꯤꯟꯕ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯁꯛꯇꯤ ꯎꯗꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯛꯄ ꯇꯥꯔꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯃꯈꯣꯜꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯍꯅꯨꯕꯤ ꯑꯃꯈꯛ ꯀꯞꯂꯒ ꯂꯩꯕꯗꯣ ꯎꯔꯦ꯫ ꯄꯥꯔꯤ ꯍꯅꯨꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯏꯃꯥꯒꯨꯝꯂꯕꯤ, ꯎꯃꯪꯁꯤꯗ ꯀꯔꯝꯅ ꯅꯊꯟꯇ ꯂꯩꯔꯝꯂꯤꯕꯅꯣ? ꯑꯗꯨꯒ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯕ ꯑꯣꯏꯔꯒꯗꯤ ꯄꯥꯡꯖꯒꯦ꯫ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯍꯅꯨꯕꯤꯗꯣ ꯀꯞꯄ ꯇꯣꯛꯂꯒ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯄꯥꯔꯤꯗ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯁꯥꯒꯨꯝꯂꯕ ꯅꯕꯣꯛ, ꯑꯩꯁꯦ ꯎꯃꯪꯁꯤꯗ ꯂꯝꯕꯤ ꯂꯝꯃꯥꯛꯅꯔꯕꯅꯤ꯫
ꯑꯩꯕꯨ ꯊꯤꯕ ꯀꯅꯥꯅꯁꯨ ꯂꯥꯛꯄꯤꯗ꯭ꯔꯦ꯫ ꯑꯩ ꯆꯔꯥ ꯍꯦꯜꯂꯛꯄꯁꯨ ꯅꯨꯃꯤꯠ ꯃꯁꯤꯡ ꯐꯅ ꯌꯥꯝꯅ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯑꯩꯕꯨ ꯆꯥꯅꯕ ꯈꯖꯤꯛꯇꯪ ꯄꯤꯕꯤꯌꯨꯕ꯫ ꯄꯥꯔꯤ ꯉꯁꯥꯏ ꯃꯃꯥꯅ ꯍꯥꯞꯄꯤꯔꯛꯄ ꯇꯜ 3ꯗꯣ ꯑꯃ ꯊꯝꯍꯧꯔꯒ ꯍꯅꯨꯕꯤꯗꯨꯗ 2 ꯄꯤꯔꯝꯃꯤ꯫ ꯆꯥꯅꯕꯗꯨ ꯎꯕ ꯃꯇꯝꯗ ꯍꯅꯨꯕꯤꯗꯣ ꯐꯪꯖꯗꯕ ꯑꯃꯒꯨꯝ ꯊꯨꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯄꯥꯔꯤꯅ ꯍꯅꯨꯕꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯥꯒꯤ ꯈꯛꯍꯧꯔꯤꯕ ꯇꯟꯗꯨꯁꯨ ꯄꯤꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯏꯃꯥꯒꯨꯝꯂꯕꯤ, ꯅꯍꯥꯛꯀꯤ ꯂꯩꯐꯝ ꯇꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯁꯣꯏꯗꯅ ꯌꯨꯝ ꯇꯥꯟꯅ ꯊꯤꯟꯖꯒꯦ꯫" ꯋꯥꯗꯨ ꯇꯥꯕꯗ ꯍꯅꯨꯕꯤꯗꯣ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, "ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯨꯄꯥ, ꯅꯪꯒ ꯊꯦꯡꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯣ ꯅꯪꯕꯨ ꯎꯃꯪꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ?" ꯄꯥꯔꯤꯅ ꯈꯨꯝꯃꯤ, "ꯏꯃꯥꯒꯨꯝꯂꯕꯤ, ꯑꯩ ꯃꯐꯝꯁꯤꯗ ꯁꯅꯥꯒꯤ ꯍꯩꯅꯤꯡ ꯑꯃꯇꯪ ꯂꯧꯖꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯍꯩꯅꯤꯡꯁꯤꯕꯨ ꯁꯦꯟꯅꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯗꯣ ꯊꯤꯔꯤꯕꯅꯤ꯫" ꯋꯥꯍꯩꯁꯤ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯍꯅꯨꯕꯤꯗꯣ ꯂꯥꯏꯔꯦꯝꯕꯤ ꯑꯃꯈꯛ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, "ꯅꯨꯄꯥ ꯃꯆꯥ, ꯑꯩꯅꯤ ꯁꯅꯥꯒꯤ ꯍꯩꯅꯤꯡꯁꯤꯕꯨ ꯁꯦꯟꯅꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕꯗꯣ꯫ ꯑꯩꯒꯤ ꯆꯥꯡꯌꯦꯡꯗ ꯅꯍꯥꯛ ꯃꯥꯏ ꯄꯥꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯁꯦ, ꯁꯅꯥꯒꯤ ꯍꯩꯅꯤꯡ ꯑꯃꯈꯛ ꯅꯐꯝꯗ ꯈꯨꯗꯣꯜ ꯇꯝꯂꯒꯦ꯫" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯁꯅꯥꯒꯤ ꯍꯩꯅꯤꯡ ꯑꯃꯈꯛ ꯍꯦꯛꯂꯝꯃꯤ ꯑꯗꯨꯒ ꯄꯥꯔꯤꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯁꯅꯥꯒꯤ ꯍꯩꯅꯤꯡꯗꯨ ꯆꯦꯛꯁꯤꯟꯅ ꯌꯣꯝꯁꯤꯜꯂꯦ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤꯗꯨ ꯊꯥꯒꯠꯂꯝꯂꯕ ꯃꯇꯨꯡꯗ ꯈꯣꯡꯆꯠꯇꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯍꯪꯉꯣꯏ ꯑꯃꯈꯛ ꯂꯤꯟꯅ ꯆꯥꯒꯗꯕꯒꯤ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯄꯥꯔꯤ ꯆꯦꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯂꯤꯟꯗꯣ ꯍꯥꯠꯇꯣꯛꯂꯒ ꯊꯥꯡꯅ ꯃꯀꯛ ꯃꯀꯛ ꯀꯛꯊꯠꯂꯝꯃꯤ꯫ ꯂꯤꯟꯗꯨ ꯁꯤꯔꯕꯗ ꯍꯪꯉꯣꯏꯗꯨꯅ ꯃꯤꯔꯣꯜꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯈꯤ, "ꯍꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯨꯄꯥ ꯃꯆꯥ, ꯑꯩ ꯍꯪꯉꯣꯏꯒꯤ ꯃꯍꯥꯔꯥꯅꯤꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯀꯟꯕꯤꯔꯦ꯫ ꯑꯗꯨꯅ ꯁꯦ, ꯁꯤꯒꯤ ꯈꯨꯗꯣꯞꯁꯦ ꯊꯣꯛꯑꯣ ꯍꯥꯏꯕꯗ ꯊꯣꯛꯄ ꯉꯝꯕ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯗꯣꯞꯅꯤ꯫ ꯑꯩꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯁꯤꯟꯅꯔꯕꯅꯤ꯫" ꯈꯨꯗꯣꯞꯇꯨꯕꯨ ꯂꯧꯔꯒ ꯄꯥꯔꯤ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ꯫ ꯈꯔ ꯆꯠꯂꯒꯗꯤ ꯑꯆꯧꯕ ꯊꯣꯡ ꯌꯥꯎꯗꯕ ꯇꯨꯔꯦꯜ ꯑꯃꯈꯛ ꯂꯩꯕꯗꯣ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯝꯃꯤ, "ꯑꯁ, ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯇꯨꯔꯦꯜꯁꯤꯗꯤ ꯀꯔꯝꯅ ꯂꯥꯟꯅꯤ? ꯏꯔꯩꯁꯤꯗꯤ ꯀꯟꯕꯅꯤꯅ ꯍꯤ ꯇꯣꯡꯂꯕꯁꯨ ꯁꯣꯏꯗꯅ ꯆꯦꯟꯊꯈꯤꯕ ꯌꯥꯏ꯫ ꯀꯔꯝꯅ ꯑꯩ ꯇꯨꯔꯦꯜꯁꯤꯒꯤ ꯋꯥꯡꯃꯗ ꯂꯥꯟꯊꯣꯛꯀꯅꯤ?" ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯃꯍꯥꯔꯥꯅꯤ ꯍꯪꯉꯣꯏꯅ ꯄꯤꯔꯛꯈꯤꯕ ꯈꯨꯗꯣꯞꯇꯣ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯈꯨꯗꯣꯞꯇꯣ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯈꯨꯗꯣꯞꯇꯨꯗ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯍꯟꯕ ꯉꯝꯕ ꯈꯨꯗꯣꯞ, ꯑꯩꯕꯨ ꯇꯨꯔꯦꯜꯁꯤꯒꯤ ꯋꯥꯡꯃꯗ ꯑꯃꯨꯛꯇꯪ ꯂꯥꯟꯊꯣꯛꯄꯤꯌꯨ." ꯃꯁꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒꯗꯤ ꯄꯥꯔꯤꯗꯣ ꯈꯪꯍꯧꯗꯦ ꯇꯨꯔꯦꯜꯒꯤ ꯋꯥꯡꯃꯗ ꯂꯩꯔꯝꯂꯦ꯫ ꯄꯥꯔꯤ ꯍꯔꯥꯎꯅ ꯈꯨꯗꯣꯞꯇꯨ ꯅꯨꯡꯁꯤꯅ ꯆꯨꯞꯂꯝꯃꯤ ꯑꯗꯨꯒ ꯆꯦꯛꯁꯤꯟꯅ ꯑꯃꯨꯛ ꯁꯤꯖꯤꯜꯂꯝꯃꯤ꯫ ꯄꯥꯔꯤ ꯃꯁꯥꯗꯨ ꯋꯥꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯅꯤꯡꯍꯟꯅꯕ ꯂꯩꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯎꯃꯪꯒꯤ ꯑꯔꯣꯏꯕ ꯖꯒꯥꯗꯣ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯐꯠꯇꯕꯤ ꯍꯅꯨꯕꯤꯗꯨꯒꯤ ꯀꯣꯅꯨꯡꯒꯨꯝ ꯂꯪꯂꯕ ꯌꯨꯝꯗꯣ ꯎꯕ ꯃꯇꯝꯗ ꯄꯥꯔꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯍꯥꯏꯔꯝꯃꯤ, "ꯌꯧꯗꯤ ꯌꯧꯔꯦꯗꯅ꯫" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯒꯦ ꯍꯦꯛ ꯇꯧꯕꯒꯗꯤ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯉꯪꯂꯒ ꯄꯥꯏꯔꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯂꯦꯗꯣ꯫ ꯃꯗꯨꯗ ꯄꯥꯔꯤ ꯌꯥꯝꯅ ꯀꯤꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯑꯆꯧꯕ ꯆꯤꯡꯂꯥꯏ ꯑꯃꯈꯛꯅ ꯆꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯅ ꯄꯥꯔꯤ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯄꯗꯣ ꯃꯍꯥꯛ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯄꯥꯔꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯤꯡꯂꯥꯏꯗꯨꯒꯤ ꯅꯥꯀꯟ ꯑꯃꯗ ꯊꯩꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯄꯤꯔꯛꯄ ꯁꯅꯥꯒꯤ ꯍꯩꯅꯤꯡꯗꯣ ꯁꯠ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯆꯤꯡꯂꯥꯏꯗꯨꯒꯤ ꯃꯃꯥꯏꯗ ꯎꯠꯁꯤꯜꯂꯤ꯫ ꯁꯅꯥꯒꯤ ꯍꯩꯅꯤꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯂꯪꯂꯕ ꯃꯉꯥꯜ ꯑꯃꯈꯛ ꯊꯣꯔꯛꯄꯗꯒꯤ ꯆꯤꯡꯂꯥꯏꯗꯨꯒꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯂꯣꯏꯅꯃꯛ ꯇꯥꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯤꯠ ꯎꯗꯕꯗꯒꯤ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯇꯥꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯄꯥꯔꯤꯅ ꯃꯍꯥꯛꯀꯤ ꯊꯥꯡꯁꯥꯡꯗꯣ ꯁꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯆꯤꯡꯂꯥꯏꯗꯨꯒꯤ ꯃꯀꯣꯛꯇꯣ ꯀꯛꯊꯠꯂꯒ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯤꯇ꯭ꯔꯪ ꯍꯩꯕꯤꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯄꯥꯔꯤ ꯌꯨꯝꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄꯒꯗꯤ ꯁꯨꯒꯠꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯃꯄꯥꯜꯗꯅ ꯀꯣꯅꯨꯡꯒꯨꯝ ꯀꯌꯥꯗ ꯂꯪꯅ ꯐꯖꯔꯤꯕ ꯑꯗꯨꯒ ꯃꯅꯨꯡꯁꯤꯗꯅ ꯅꯝꯊꯤꯕ ꯃꯅꯝ ꯅꯥꯄꯤ ꯁꯤꯡꯕꯤ ꯐꯠꯇ ꯍꯥꯎꯊꯤ ꯀꯌꯥꯅ ꯀꯣꯏꯆꯥꯏ ꯆꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ?" ꯑꯁꯨꯝꯅ ꯁꯣꯜꯂꯤꯉꯩ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯤꯇ꯭ꯔꯪ ꯍꯩꯕꯤꯗꯨꯅ ꯃꯅꯝ ꯁꯨꯠ ꯁꯨꯠ ꯅꯝꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥꯏꯁ, ꯃꯅꯝꯁꯤꯗꯤ ꯃꯤꯍꯤꯡ ꯃꯅꯝ ꯅꯝꯃꯤꯗ." ꯄꯥꯔꯤꯁꯨ ꯃꯤꯇ꯭ꯔꯪ ꯍꯩꯕꯤꯗꯨꯅ ꯆꯥꯎꯔꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯏꯁꯤꯡ ꯃꯥꯟꯕ ꯃꯍꯤ ꯑꯃꯈꯛ ꯐꯨꯠꯂꯤꯕꯗꯣ ꯎꯔꯦ꯫ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯍꯤꯡꯆꯥꯕꯤꯗꯨ ꯄꯥꯔꯤ ꯎꯕ ꯃꯇꯝꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯦ ꯎꯃꯪꯁꯤꯗ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯀꯥꯡꯕꯨꯁꯦ ꯎꯔꯛꯇ꯭ꯔꯕꯅꯤ꯫
ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪ ꯂꯥꯛꯄꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯑꯩ ꯑꯍꯥꯎꯕ ꯃꯊꯦꯜ ꯑꯃꯗꯤ ꯆꯥꯕ ꯐꯪꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯍꯤꯡꯁꯥꯕꯤꯗꯣ ꯄꯥꯔꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄꯥꯔꯤ ꯈꯣꯡꯂꯩ ꯊꯨꯅ ꯂꯩꯃꯥꯏꯗ ꯀꯨꯟꯊꯔꯗꯨꯅ ꯍꯩꯅꯤꯡꯗꯨ ꯍꯤꯡꯁꯥꯕꯤꯗꯨꯗ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯈꯣꯟ ꯋꯥꯡꯂꯞꯅ ꯍꯥꯏꯔꯝꯃꯤ ꯍꯩꯅꯤꯡꯁꯦ ꯁꯅꯥꯒꯤꯅꯤ ꯃꯁꯤꯕꯨ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯅꯅꯥꯏ ꯑꯩꯕꯨ ꯆꯥꯕꯤꯒꯅꯨ ꯃꯤꯇ꯭ꯔꯪ ꯍꯩꯕꯤꯗꯨ ꯁꯅꯥꯒꯤ ꯍꯩꯅꯤꯡꯗꯣ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯥꯔꯤꯒꯤ ꯃꯈꯨꯠꯇꯒꯤ ꯇꯥꯞ ꯂꯥꯎꯅ ꯂꯧꯈꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯀꯌꯥꯗꯒꯤ ꯃꯁꯤꯕꯨ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯐꯪꯂꯕꯗꯤ ꯍꯥꯏꯅ ꯉꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯐꯔꯦ ꯑꯩ ꯅꯪꯕꯨ ꯆꯥꯔꯔꯣꯏ ꯅꯪꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯃꯗꯤ ꯊꯣꯛꯍꯟꯕꯤꯔꯦ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤꯁꯨ ꯈꯨꯗꯣꯜ ꯑꯃꯗꯤ ꯄꯤꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯤꯡꯁꯥꯕꯤꯗꯨꯅ ꯎꯆꯤ ꯅꯨꯄꯤ ꯑꯃꯈꯛ ꯄꯥꯔꯤꯗ ꯄꯤꯕꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯎꯆꯤ ꯅꯨꯄꯤꯗꯣ ꯄꯨꯔꯛꯂꯒ ꯄꯥꯔꯤ ꯍꯔꯥꯎꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤ ꯃꯁꯥꯅ ꯁꯣꯏꯗ ꯉꯥꯝꯗꯅ ꯎꯆꯤ ꯅꯨꯄꯤꯗꯨꯒ ꯂꯣꯏꯅꯅ ꯍꯜꯂꯛꯄꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯅ ꯑꯣꯛꯆꯔꯝꯃꯤ ꯑꯗꯨꯒ ꯂꯩꯄꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯑꯃꯁꯨꯡ ꯎꯆꯤ ꯅꯨꯄꯤꯗꯣ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡꯅꯤ ꯄꯥꯔꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯎꯆꯤꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯎꯆꯤꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯍꯥꯛꯅ ꯑꯁꯨꯝ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯁꯑꯣꯡ ꯁꯕꯥꯟ ꯐꯖꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯇꯨꯡꯑꯣꯏꯅꯅ ꯂꯦꯞꯂꯤꯕꯗꯨ ꯎꯕ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯄꯥꯔꯤꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯣ ꯐꯠ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯄꯥꯔꯤꯗ ꯃꯣꯃꯣꯟ ꯇꯧꯋꯤ ꯑꯗꯨꯒ ꯈꯨꯝꯂꯛꯈꯤ ꯑꯩ ꯅꯍꯥꯛꯀꯤ ꯎꯆꯤ ꯅꯨꯄꯤꯗꯨꯅꯦ ꯈꯪꯕꯤꯔꯕꯔꯣ ꯄꯥꯔꯤꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯍꯦꯛ ꯍꯦꯛ ꯇꯠꯇꯅ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯣꯠꯈꯤꯕꯤ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯕꯗ ꯃꯌꯥ ꯎꯝꯁꯤꯟꯕ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨꯕ ꯅꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯎꯆꯤꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯈꯛ ꯑꯣꯜꯂꯛꯂꯤꯕꯅꯣ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯄꯥꯔꯤꯒꯤ ꯇꯥꯂꯣꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩꯁꯦ ꯎꯃꯪꯗꯨꯗ ꯈꯨꯟꯗꯥꯔꯒ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯁꯅꯥ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ ꯈꯨꯜꯗꯨꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯐꯠꯇꯕꯤ ꯍꯤꯡꯁꯥꯕꯤꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤꯗꯤ ꯏꯄꯥꯕꯨꯅ ꯎꯃꯪꯗꯨꯒꯤ ꯁꯤꯡꯂꯥꯏ ꯑꯣꯜꯍꯟꯈꯤ ꯑꯗꯨꯒ ꯏꯃꯥꯕꯨꯅ ꯎꯃꯪꯗꯨꯒꯤ ꯍꯪꯉꯣꯏ ꯑꯃꯈꯛ ꯑꯣꯏꯅ ꯑꯣꯜꯍꯟꯈꯤ ꯑꯗꯨꯒ ꯈꯨꯜꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯥꯗꯨꯅ ꯆꯥꯊꯣꯛꯄꯤꯈꯤ ꯑꯗꯨꯒ ꯑꯩꯕꯨꯅ ꯎꯆꯤ ꯑꯣꯜꯍꯜꯂꯒ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯣꯏꯅ ꯊꯝꯈꯤꯕꯅꯤ ꯅꯣꯡꯃ ꯎꯃꯪꯗꯨꯕꯨ ꯀꯣꯟꯕꯤꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯩꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯇꯝꯗꯨꯗ ꯑꯩ ꯃꯤ ꯑꯃꯨꯛ ꯑꯣꯟꯕ ꯉꯝꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯄꯥꯔꯤ ꯀꯞꯂꯝꯃꯤ ꯄꯥꯔꯤꯅ ꯀꯞꯄꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯁꯛꯍꯦꯟꯕꯤꯅ ꯍꯪꯖꯔꯛꯂꯝꯃꯤ ꯀꯔꯤ ꯇꯧꯔꯕꯒꯦ ꯄꯥꯔꯤ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯝꯃꯤ ꯑꯩꯅ ꯈꯪꯍꯧꯗꯕꯅ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯅ ꯑꯣꯜꯂꯤ ꯍꯥꯏꯔꯤꯕ ꯆꯤꯡꯂꯥꯏꯗꯣ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯃꯛꯅ ꯃꯀꯣꯛ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯨꯔꯦ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯁꯛꯍꯦꯟꯕꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯋꯥ ꯑꯣꯏꯔꯦ ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ ꯆꯤꯡꯂꯥꯏꯗꯨꯕꯨ ꯃꯀꯣꯛ ꯀꯛꯇꯨꯅ ꯍꯥꯠꯂꯕꯗꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯃꯤ ꯑꯃꯨꯛ ꯑꯣꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯄꯥꯁꯨ ꯃꯤ ꯁꯣꯏꯗꯅ ꯑꯣꯜꯂꯝꯂꯅꯤ ꯑꯗꯨꯒ ꯃꯤꯇ꯭ꯔꯪ ꯍꯩꯕꯤꯗꯨꯕꯨ ꯍꯥꯠꯂꯝꯂꯒꯅꯤ ꯍꯤꯡꯁꯥꯕꯤꯗꯨꯕꯨ ꯍꯥꯠꯂꯕꯗꯤ ꯑꯩꯒꯤ ꯏꯃꯥ ꯑꯃꯁꯨꯡ ꯂꯩꯕꯥꯛꯀꯤ ꯃꯨꯔꯇꯤ ꯑꯣꯜꯍꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯃꯤ ꯈꯔꯗꯨꯁꯨ ꯍꯥꯟꯅꯒꯤ ꯁꯑꯣꯡꯗ ꯂꯣꯏꯅꯃꯛ ꯍꯟꯖꯤꯜꯂꯝꯂꯅꯤ ꯋꯥꯐꯝꯁꯤ ꯇꯥꯔꯕꯗ ꯄꯥꯔꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯆꯔꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯐꯪꯖꯔꯝꯃꯤ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯄꯥꯔꯤꯗ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯁꯛꯍꯦꯟꯕꯤꯗꯅ ꯃꯍꯥꯔꯥꯅꯤꯒꯤ ꯈꯨꯕꯝ ꯁꯤꯟꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯔꯤ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤꯅ ꯂꯩꯕꯥꯛꯀꯤ ꯊꯧꯒꯥꯏ ꯄꯨꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ